ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯍꯤꯡꯗ ꯊꯣꯛꯄ ꯂꯥꯏꯃꯨ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯍꯤꯡꯗ ꯊꯣꯛꯄ ꯂꯥꯏꯃꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥ ꯇꯥꯗ꯭ꯔꯕ ꯃꯇꯝꯅꯤ ꯑꯍꯤꯡꯒꯤ ꯊꯦꯡꯂꯕ ꯉꯥꯜꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯃꯔꯛ ꯑꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯃꯗꯣ ꯃꯈꯨꯠꯇ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯄꯥꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯥꯛꯂꯤ ꯑꯍꯟꯗꯤ ꯐꯅ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥ ꯀꯩꯁꯨ ꯇꯧꯗꯕꯔ ꯈꯪꯗꯦ ꯑꯃꯝꯕ ꯑꯍꯤꯡ ꯑꯗꯨꯗ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯡꯃꯩ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯍꯥꯛ ꯄꯔꯞ ꯑꯁꯨꯝ ꯂꯥꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨ ꯌꯧꯔꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯍꯥꯛꯅ ꯄꯣꯔꯛꯂꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯊꯦꯟꯗꯨꯅ ꯀꯠꯇꯨꯅ ꯊꯝꯂꯕꯒꯤ ꯇꯨꯡꯗ ꯂꯥꯏꯔꯣꯟ ꯇꯤꯂꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯖꯔꯤꯕ ꯄꯥꯝꯖꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯀꯧꯊꯣꯛꯄ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯂꯦꯞꯇꯅ ꯑꯁꯨꯝ ꯁꯣꯟꯗꯨꯅ ꯂꯥꯏꯃꯨ ꯑꯗꯨꯕꯨ ꯀꯧꯊꯣꯔꯛꯄꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯏꯃꯗ ꯃꯍꯥꯛꯄꯨ ꯀꯧꯕꯒꯤ ꯃꯔꯝ ꯍꯪꯂꯛꯂꯤ ꯃꯗꯨꯗ ꯌꯥꯏꯃꯅ ꯇꯥꯕꯤꯌꯨ ꯑꯩ ꯅꯪꯕꯨ ꯀꯧꯔꯤꯕꯒꯤ ꯃꯔꯝ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯖꯒꯦ ꯑꯩꯍꯥꯛ ꯑꯁꯤ ꯑꯍꯜ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯌా ꯊꯋꯥꯏ ꯎꯁꯤꯠꯇ꯭ꯔꯦ ꯏꯇꯣꯝꯇꯒ ꯂꯩꯁꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯥꯊꯤꯕꯒꯦ ꯍꯥꯏꯕꯗꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯈꯪꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯕꯨ ꯀꯧꯕꯒꯤ ꯃꯔꯝ ꯍꯪꯕꯅꯤ ꯂꯩꯀꯥꯏ ꯑꯁꯤꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕꯗꯨ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯁꯨꯝ ꯋꯥꯍꯧꯗꯣꯛꯀꯤ ꯋꯥꯅꯤꯗ ꯁꯨꯝ ꯇꯧꯕꯅꯤ ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯊꯣꯡꯒꯥꯜ 18 ꯁꯨꯕꯗ ꯑꯕꯣꯏ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯨꯝ ꯂꯩꯕꯅꯤ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯆꯠꯂꯦ ꯍꯥꯏꯔꯒ ꯅꯍꯥꯛꯅ ꯈꯔ ꯑꯀꯤ ꯑꯈꯪ ꯄꯤꯔꯨꯁꯨ ꯑꯕꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯎꯕ ꯑꯃꯗꯤ ꯐꯠꯇꯕ ꯋꯥ ꯀꯌా ꯑꯃ ꯁꯟꯗꯣꯛꯄ ꯀꯌꯥ ꯇꯧꯔꯤꯕꯅꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯦꯞꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯗꯤ ꯃꯁꯥ ꯑꯗꯣ ꯄꯨꯡꯇꯦꯛ ꯇꯦꯛꯄ ꯃꯈꯩ ꯅꯍꯥꯛꯅ ꯐꯨꯊꯔꯨꯒꯗꯕꯅꯤ ꯑꯗꯨꯒꯤꯔꯥ ꯑꯃꯥꯏꯕ ꯅꯪꯅ ꯑꯩꯕꯨ ꯀꯧꯔꯤꯕꯗꯤ ꯃꯥꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯃꯨꯛꯇ ꯆꯠꯅꯅꯕ ꯐꯔꯦ ꯑꯩꯒꯤ ꯏꯃꯤꯡ ꯑꯕꯨꯡꯉꯣ ꯀꯧꯗꯦ ꯂꯥꯏꯃꯨ ꯑꯗꯨꯝ ꯀꯧ ꯑꯩ ꯆꯠꯂꯦ ꯑꯩꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯅꯤꯡꯊꯤꯅ ꯄꯤꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯥꯏꯕ ꯅꯪ ꯑꯣꯏꯅ ꯑꯩꯅ ꯄꯨꯒꯗꯧꯔꯤꯕꯅꯤ ꯍꯩ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯥꯏꯃꯨ ꯑꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯑꯕꯣꯏꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡꯗꯒꯤ ꯀꯅꯥꯅꯣ ꯑꯃꯅ ꯑꯕꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯑꯕꯣꯏ ꯇꯨꯝꯂꯝꯕꯗꯒꯤ ꯇꯥꯔꯗꯨꯅ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯅꯥꯅꯣꯅꯦ ꯑꯍꯤꯡ ꯅꯣꯡꯖꯥꯏ ꯑꯁꯤꯗꯕꯨ ꯑꯩꯒꯤ ꯃꯤꯡ ꯄꯟꯗꯨꯅ ꯀꯧꯔꯤꯕꯁꯤꯕꯨ ꯃꯁꯤꯕꯨ ꯌꯨꯝ ꯍꯟꯖꯤꯟꯕ ꯍꯩꯇ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯨꯛꯀꯁꯨ ꯑꯕꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏꯅ ꯃꯄꯥꯟ ꯊꯣꯛꯑꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯈꯤꯒꯦ ꯂꯩꯀꯥꯏꯒꯤ ꯑꯁꯣꯜ ꯑꯅꯥ ꯈꯔꯁꯨ ꯂꯩꯔꯤꯕꯅꯤ ꯐꯠꯇ ꯅꯨꯡꯗ ꯃꯤꯁꯤ ꯃꯤꯅꯥꯒ ꯊꯣꯛꯂꯕꯔꯥ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯛꯄꯗꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏꯅ ꯍꯦꯔꯥ ꯍꯧꯖꯤꯛꯇ ꯀꯧꯔꯝꯃꯤꯗꯨꯕꯨ ꯑꯩꯒꯤ ꯃꯪꯂꯅꯦ ꯃꯪꯗꯤ ꯑꯣꯏꯔꯣꯏ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯐꯥꯎꯕꯗ ꯀꯧꯈꯤꯕꯅꯤ ꯀꯅꯥꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯣꯏ ꯌꯦꯅꯈꯥ ꯂꯨꯈꯥ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯋꯥꯏꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯊꯣꯡ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨꯅ ꯉꯥꯊꯔꯒ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯕꯣꯏꯅ ꯏꯍꯤ ꯃꯃꯥꯡ ꯊꯣꯡꯗ ꯀꯧꯕꯗꯨ ꯇꯥꯗꯕꯗꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯆꯠꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯩ ꯀꯅꯥꯅꯣ ꯑꯗꯨꯗ ꯂꯩꯔꯤꯕꯗꯨꯕꯣ ꯑꯩ ꯁꯣꯝ ꯂꯥꯎ ꯑꯁꯨꯝꯅ ꯑꯕꯣꯏꯅ ꯉꯥꯡꯂꯒ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯏ ꯑꯕꯣꯏꯅ ꯑꯗꯨꯝꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯑꯗꯨꯗ ꯃꯀꯣꯛꯅ ꯉꯥꯊꯔꯒ ꯌꯨꯡꯗꯨꯅ ꯂꯦꯞꯂꯝꯕ ꯃꯁꯛ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯃꯑꯣꯡ ꯃꯥꯟꯕ ꯑꯗꯣ ꯄꯔꯞ ꯃꯅꯤꯡꯂꯣꯝꯗ ꯒꯝ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯀꯔꯤꯒꯤ ꯆꯦꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯈꯤ ꯑꯁꯨꯝꯅ ꯑꯕꯣꯏꯅ ꯃꯅꯤꯡ ꯃꯌꯥ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯃꯗꯤ ꯗꯨꯡ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯑꯕꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯍꯧꯒꯠꯅꯔꯛꯂꯤ ꯑꯗꯨꯒ
ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯃꯥꯅ ꯇꯧꯈꯤꯕꯗꯨꯕꯨ ꯍꯥꯏꯗꯨꯅ ꯍꯪꯅꯔꯛꯏ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯊꯣꯛꯅꯔꯛꯂꯤ ꯃꯈꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯗꯤ ꯑꯕꯣꯏꯗꯣ ꯂꯩꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯕꯣꯏꯕꯨ ꯀꯧꯔꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯣꯝꯅ ꯐꯅ ꯀꯟꯅ ꯊꯤꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯤ ꯁꯣꯝꯗꯅ ꯑꯕꯣꯏꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯏꯊꯪ ꯊꯪꯕꯗ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯍꯩ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯩ ꯎꯔꯒ ꯆꯦꯜꯂꯤꯕꯗꯨꯕꯣ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯤ ꯅꯪꯅ ꯑꯩ ꯎꯔꯒ ꯆꯦꯜꯂꯤꯕꯗꯨꯕꯨ ꯅꯪꯕꯨ ꯍꯨꯔꯥꯟꯕ꯭ꯔꯣ ꯉꯥꯏꯈꯣ ꯍꯥꯏꯔꯒ ꯀꯌꯥ ꯆꯠꯈ꯭ꯔꯒꯦꯅꯤ ꯄꯤꯛꯈ꯭ꯔꯕ ꯋꯥꯄꯜ ꯃꯔꯛ ꯑꯁꯤꯗ ꯂꯣꯠꯈ꯭ꯔꯦꯅꯦ ꯃꯁꯦ ꯍꯥꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯣꯛꯂꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯐꯕ ꯑꯣꯏꯔꯣꯏꯍꯦ ꯑꯁꯣꯝꯅ ꯑꯕꯣꯏꯗꯣ ꯃꯥꯅ ꯊꯣꯛꯄ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯃꯍꯥꯛꯅ ꯎꯈꯤꯕ ꯃꯨꯁꯤꯟ ꯃꯨꯕ ꯃꯤꯒꯤ ꯁꯛꯇꯝ ꯃꯥꯟꯕ ꯑꯗꯨꯕꯨ ꯊꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯃꯛ ꯇꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯕꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯀꯧꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯕꯣꯏ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯨꯁꯤꯟ ꯃꯨꯟꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯂꯕ ꯂꯥꯏꯃꯨ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯑꯕꯣꯏ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯍꯥꯛꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯄꯗ ꯋꯥꯄꯜ ꯃꯔꯛ ꯑꯣꯏꯕꯅꯤꯅ ꯋꯥ ꯑꯃꯗ ꯃꯀꯣꯛ ꯌꯩꯁꯟꯗꯨꯅ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯩꯊꯩ ꯑꯕꯣꯏ ꯃꯀꯣꯛꯇꯣ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯔꯗꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯅꯅꯕ ꯋꯥ ꯃꯔꯛ ꯑꯗꯨꯗ ꯂꯩꯗꯨꯅ ꯆꯦꯟꯍꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯦꯜꯂꯤꯕꯗꯨꯗꯤ ꯋꯥꯁꯤꯡ ꯑꯗꯨꯒꯤ ꯑꯈꯨꯕ ꯀꯔꯛꯁꯤꯡꯗ ꯑꯁꯨꯝ ꯂꯤꯠꯇꯨꯅ ꯆꯦꯟꯁꯤꯟꯕ ꯑꯣꯏꯔꯝꯂꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯆꯦꯟꯕꯗ ꯋꯥꯒꯤ ꯃꯁꯥꯁꯤꯡ ꯑꯃꯗꯤ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯋꯥꯔꯛ ꯑꯗꯨꯗ ꯍꯧꯔꯤꯕ ꯁꯝꯕꯜꯂꯩ ꯃꯁꯥꯁꯤꯡ ꯑꯃꯗꯤ ꯋꯥ ꯌꯥꯟꯊꯠꯈꯤꯕꯒꯤ ꯃꯆꯤꯟ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯋꯥꯛꯊꯧꯁꯤꯡ ꯑꯗꯨꯅ ꯃꯈꯣꯡꯗ ꯌꯥꯠꯄ ꯃꯃꯥꯏꯗ ꯈꯦꯠꯄ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯕꯣꯏꯗꯣ ꯁꯣꯛꯄꯗ ꯂꯣꯏꯔꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠꯁꯨ ꯂꯣꯏꯅꯃꯛ ꯁꯦꯒꯥꯏꯔꯤ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯋꯥꯄꯟ ꯃꯔꯛ ꯑꯗꯨꯗ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯜꯂꯨ ꯕꯨꯠ ꯑꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯑꯗꯣ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯇꯥꯔꯛꯄꯗꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯟꯗ ꯂꯥꯎꯔꯤꯕꯁꯦ ꯃꯥ ꯑꯣꯏꯔꯝꯒꯅꯤ ꯆꯠꯂꯨ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯑꯁꯣꯝꯅ ꯃꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯄꯗꯗꯤ ꯑꯕꯣꯏꯗꯣ ꯋꯥꯄꯜ ꯃꯔꯛ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯃꯈꯨꯠ ꯃꯁꯥꯗꯣ ꯄꯪꯍꯥꯏꯗ ꯍꯥꯏꯔꯒ ꯋꯥ ꯑꯃꯗ ꯄꯥꯏꯔꯒ ꯌꯥꯝꯅ ꯀꯟꯅ ꯏꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯑꯕꯣꯏꯕꯨ ꯃꯌꯨꯝꯗ ꯄꯨꯔꯅꯕ ꯀꯟꯅ ꯂꯥꯛꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯅ ꯑꯩꯕꯨ ꯐꯥꯒꯅꯨ ꯑꯩꯕꯨ ꯐꯥꯔꯤꯕ ꯀꯔꯤꯒꯤꯅோ ꯑꯩꯒꯤ ꯏꯔꯥꯜ ꯀꯔꯤꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯕꯨꯠꯂꯥ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯃꯤꯠꯇꯤ ꯁꯨꯄꯥꯡ ꯄꯥꯡꯊꯣꯛꯇꯦ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯒꯤ ꯃꯄꯥꯅ ꯃꯥꯒꯤꯁꯦ ꯅꯨꯃꯤꯗꯥꯡ ꯃꯄꯥꯟ ꯊꯣꯛꯄꯗ ꯇꯤꯃꯨ ꯄꯥꯏꯃꯨ ꯑꯣꯛꯅꯔꯕ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯁꯨꯃꯥꯡꯗ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯅꯕ ꯇꯧ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯁꯨꯃꯥꯡꯂꯣꯝꯗ ꯄꯨꯔꯅꯕ ꯂꯥꯛꯅꯔꯤ ꯑꯁꯣꯝꯅ ꯑꯕꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯕ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯨꯅ ꯑꯕꯣꯏꯕꯨ ꯁꯨꯃꯥꯡ ꯇꯥꯟꯅ ꯄꯨꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯨ ꯌꯥꯎꯁꯤꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯣꯏ ꯁꯨꯃꯥꯡ ꯌꯧꯔꯛꯂꯕꯗ ꯅꯈꯣꯏꯅ ꯑꯩꯕꯨ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯕ ꯉꯝꯂꯣꯏ ꯑꯩꯒꯤ ꯏꯇꯨ ꯏꯆꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ ꯑꯩꯕꯨ ꯊꯥꯗꯣꯛꯑꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯕꯣꯏꯒꯤ ꯃꯄꯥꯅ ꯃꯁꯤꯗꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯃꯥꯜꯂꯤ ꯑꯃꯥꯏꯕ ꯑꯃꯇꯪ ꯀꯧꯔꯨꯗ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯑꯁꯣꯝꯅ ꯍꯥꯏꯔꯒ ꯑꯕꯣꯏꯒꯤ ꯃꯄꯥꯕꯨꯡꯗꯣ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯑꯕꯣꯏꯗꯣ ꯃꯥꯅ ꯊꯣꯛꯄ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯆꯦꯟꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯅ ꯑꯕꯣꯏꯒꯤ ꯃꯁꯥꯗ ꯁꯣꯛꯂꯤꯕꯁꯤꯡ ꯑꯗꯨ ꯎꯔꯨꯕꯗ ꯃꯈꯣꯏ ꯃꯁꯥꯗ ꯆꯩꯅꯥ ꯐꯪꯕꯒꯨꯝ ꯅꯥꯔꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯋꯥꯒꯤ ꯃꯆꯤꯟ ꯇꯨꯝꯕ ꯌꯥꯟꯊꯠꯈꯤꯕꯒꯤ ꯃꯆꯤꯟ ꯑꯇꯨꯝꯕꯁꯤꯡ ꯑꯗꯨꯅ ꯊꯤꯟꯗꯠꯄꯒꯤ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯕꯅꯤ ꯈꯨꯕꯣꯝꯗꯁꯨ ꯈꯦꯠꯇꯠꯈꯤꯕꯒꯤ ꯌꯥꯝꯅ ꯁꯥꯡꯅ ꯈꯥꯏꯗꯠꯇꯨꯅ ꯏ ꯋꯣꯔꯣ ꯊꯣꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤ ꯑꯃꯠꯇ ꯅꯥꯗꯕꯒꯨꯝ ꯃꯍꯥꯛꯇꯤ ꯃꯈꯣꯡ ꯑꯗꯣ ꯕꯤꯔꯤ ꯇꯥꯗꯨꯅ ꯂꯩꯃꯥꯏꯗ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯅꯥꯟꯊꯣꯛꯅꯅꯕ ꯍꯣꯠꯅꯔꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤ ꯑꯁꯨꯝꯅ ꯂꯥꯛꯅ ꯐꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯃꯛꯇꯗ ꯑꯕꯣꯏꯒꯤ ꯃꯄꯥꯅ ꯑꯃꯥꯏꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯧꯔꯛꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯃꯁꯤꯗꯤ ꯌꯦꯅꯈꯥ ꯄꯥꯎꯗꯥꯕꯤ ꯎꯛꯅꯕꯅꯤꯗꯅ ꯌꯥꯅꯤ ꯑꯩ ꯈꯣꯏꯔꯛꯂꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯖ ꯍꯩꯖꯕ ꯂꯥꯏꯂꯣꯟ ꯇꯤꯂꯣꯟ ꯀꯌꯥ ꯁꯣꯟꯗꯨꯅ ꯑꯕꯣꯏꯕꯨ ꯂꯥꯏꯀꯠꯅꯔꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯑꯕꯣꯏꯗꯣ ꯃꯤꯍꯨꯟ ꯍꯟꯊꯔꯛꯂꯗꯨꯅ ꯃꯍꯥꯛ ꯅꯦꯅꯥ ꯇꯥꯔꯛꯂꯤ ꯃꯃꯤꯠꯇꯤ ꯎꯏꯁꯤꯜꯂꯒ ꯑꯗꯨꯃꯛ ꯑꯁꯤꯕꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯕꯣꯏꯒꯤ ꯁꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯑꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯇꯩꯗꯨꯅ ꯐꯤ ꯑꯁꯟꯅꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯁꯣꯛꯆꯤꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯈꯪ ꯑꯍꯩ ꯗꯣꯛꯇꯔ ꯃꯅꯥꯛꯇ ꯆꯠꯅꯅꯕ ꯍꯥꯏꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯑꯕꯣꯏꯕु ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯈꯤꯕ ꯑꯗꯣ ꯌꯥꯏꯃꯅ ꯊꯥꯔꯛꯄ ꯕꯨꯠ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯕꯨ ꯑꯗꯣ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯌꯥꯏꯃꯗ ꯉꯁꯤꯗꯤ ꯑꯕꯣꯏ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯛꯅꯔꯝꯃꯕꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯂꯥꯏꯌꯦꯡꯁꯪꯗ ꯄꯨꯈ꯭ꯔꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯏꯃꯗ ꯄꯥꯎ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃ ꯌꯥꯝꯅ ꯍꯔꯥꯎꯈꯤ
ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯉꯥꯡ ꯄꯦꯇꯋꯥ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯒ ꯁꯥꯔꯗꯅ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦꯗꯅ ꯐꯔꯦ ꯐꯔꯦ ꯂꯥꯏꯃꯨ ꯅꯍꯥꯛꯁꯨ ꯅꯍꯟꯐꯝꯗ ꯍꯟꯈ꯭ꯔꯣ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯏꯃꯒꯤ ꯃꯈꯥꯖꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏ ꯆꯩꯅꯥ ꯑꯗꯨꯅ ꯉꯥꯎꯈꯤꯕꯅ ꯌꯥꯏꯃ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯆꯩꯅꯥ ꯈꯥꯡꯉꯤ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯧꯒꯠꯂꯛꯂꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯁꯤꯕꯣ ꯃꯆꯣꯡ ꯄꯥꯠ ꯅꯥꯏꯗꯕ ꯌꯥꯝꯅ ꯐꯠꯇꯕ ꯂꯥꯏꯃꯨꯅꯤꯅꯤ ꯅꯪ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯁꯤꯖꯤꯟꯅꯔꯒ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯣ ꯑꯗꯨ ꯐꯖꯅ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯀꯔꯤꯒꯤꯗꯃꯛꯇ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯤꯕꯅꯣ ꯈꯖꯥꯏꯁꯦ ꯍꯝ ꯍꯝ ꯍꯦꯛ ꯂꯥꯎꯏꯗ ꯍꯥꯏꯌꯨ ꯀꯔꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯍꯥꯏꯕꯅꯣꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯧꯔꯨꯕ ꯂꯥꯏꯃꯨ ꯄꯨꯠ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯏ ꯃꯔꯤ ꯈꯔ ꯄꯤꯌꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯍꯥꯛ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯨꯅ ꯌꯥꯏꯃꯕꯨ ꯄꯨꯗꯨꯅ ꯆꯠꯂꯒꯅꯤ ꯂꯝ ꯍꯦꯟꯕ ꯃꯥꯏꯕ ꯅꯪ ꯑꯩꯅ ꯉꯁꯤ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯌꯥꯏꯃꯁꯨ ꯀꯤꯔꯗꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯏꯗꯣ ꯑꯩ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯃꯥꯅ ꯄꯣꯔꯛꯄ ꯊꯥꯡ ꯁꯨꯔꯤ ꯑꯃꯅ ꯃꯈꯨꯠ ꯑꯗꯣ ꯈꯔ ꯂꯦꯟꯊꯠꯂꯒ ꯏ ꯑꯗꯣ ꯊꯣꯛꯍꯜꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯂꯥꯏꯃꯨ ꯑꯗꯨꯗ ꯄꯤꯊꯛꯂꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯌꯥꯝꯅ ꯍꯧꯅ ꯍꯧꯅ ꯅꯣꯛꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯑꯩꯒ ꯎꯅꯔꯁꯤ ꯑꯩ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯥꯡꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃ ꯃꯈꯨꯠ ꯑꯁꯣꯛꯄꯗꯣ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯒꯝ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯑꯁꯣꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯈꯤꯕ ꯊꯥꯡ ꯁꯨꯔꯤ ꯑꯗꯣ ꯃꯐꯝ ꯆꯥꯅ ꯊꯝꯈ꯭ꯔꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯑꯁꯣꯛꯄꯗꯣ ꯐꯤ ꯑꯃꯅ ꯌꯥꯁꯜꯂꯒ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃ ꯇꯨꯝꯅꯕ ꯍꯣꯠꯅꯔꯤ ꯑꯁꯣꯝꯗꯁꯨ ꯑꯕꯣꯏꯗꯣ ꯋꯥꯈꯜ ꯇꯔꯛꯂꯗꯨꯅ ꯃꯍꯥꯛ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯊꯦꯡꯕ ꯑꯗꯨꯗ ꯑꯗꯨꯃꯛ ꯗꯤꯁꯆꯥꯔꯖ ꯇꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯕꯣꯏꯅ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯏꯑꯣꯡ ꯑꯗꯨꯅ ꯆꯨꯔꯣꯟ ꯄꯥꯔꯣꯟ ꯄꯥꯎꯅꯨꯡꯗ ꯂꯣꯟꯕ ꯑꯃꯗꯤ ꯋꯥꯔꯛꯇ ꯆꯦꯟꯕꯗꯒꯤ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯁꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯨꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯦ ꯈꯨꯜ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯁꯟꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕꯅ ꯃꯥꯕꯨ ꯉꯥꯎꯅ ꯐꯩꯅ ꯅꯥꯅꯅꯕ ꯑꯃꯗꯤ ꯃꯍꯥꯛ ꯁꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯑꯃꯥꯏꯕꯁꯤꯡꯅ ꯃꯍꯩ ꯊꯥꯖꯤꯜꯂꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯌꯥꯏꯃꯁꯨ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯀꯔꯤ ꯉꯥꯡꯅꯩ ꯍꯥꯏꯕꯁꯦ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝ ꯄꯨꯟꯕ ꯃꯐꯝ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯍꯥꯛꯁꯨ ꯋꯥꯔꯤ ꯇꯥꯔꯤꯕꯅꯤ ꯑꯁꯣꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯣꯏꯅ ꯍꯦꯛꯇ ꯀꯥꯏꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯈꯜꯂꯤ ꯑꯣ ꯉꯔꯥꯡ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯑꯩꯅ ꯇꯧꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈꯤꯗ꯭ꯔꯕ ꯌꯦꯅꯈꯥ ꯄꯧꯗꯥꯕꯤꯗ ꯑꯣꯏꯅ ꯇꯥꯏꯅꯈ꯭ꯔꯕ ꯐꯔꯦꯗ ꯈꯪꯅꯔꯛꯇ꯭ꯔꯤꯕꯁꯤꯗꯤ ꯑꯁꯣꯝꯅ ꯈꯜꯂꯒ ꯌꯥꯏꯃ ꯌꯥꯝꯅ ꯍꯔꯥꯎꯅ ꯉꯁꯤꯅ ꯑꯃꯨꯛ ꯀꯅꯥ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯑꯁꯣꯝꯅ ꯋꯥꯈꯜ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯉꯁꯤꯅ ꯑꯃꯨꯛ ꯉꯥꯟꯕ ꯍꯣꯏꯗ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝꯂꯣꯝꯗ ꯂꯩꯔꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄꯨꯡ 7 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯈꯣꯏ ꯑꯍꯜ ꯈꯔ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯥꯟꯁꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ खरा अमना दुकालगी पिकलबा मंगोल मचा अदुदा पुलप फमदुना सानरिबो वारी अदो तारी मतम अदुदा अहल अमना करीनो मरम मिचा चादना ngarang हिंसी अइखोइगी मेंबर लेपम्बा अबोइदु करीनो ngauna फाइना नाय हाइदना मयाम हाइनै मसिबु कमदौरिदनो खंग्रे लेकाई खुलसिदने बुट सानबा हाइबा याइ मा हाइबा कइनो मसिने हेक सानरपदगी angang singse aki akhang nanglabani ngaha nongmasu angang ama thongan thokpada karino ma urubadagi laikatnaba ngamdadana amuk toiba makha khun awang khun chendana honabadagi hojikpudi nena tana farakle masigi ya yai ma hayo amai basi khara thuna si khradi phadawni mahak laisandana isu iza singse mapali fal thokpa mata ngamdrabani khangdre mi hoina bu phararoi haidana phadrabadi nai upai gam mata laitaba zatnida hoi yai mahaiba maibasi adu hakna phattaba amaibadi nati mahakna su khulasi gi miyam masida afa afa layeng kaya ma chathadana ngauna phainana ba kaya mahakna laheng krabani adubu mahakna handak tawriba bu chanariba sidi yamna phattaba thabakni ngaha nongmasu aiga maga yamna kanadi marayena khibani adubu khangra kari torokadurino aboi hairiba nupa adusu yainwaga marakta marayedum jenabani ngahan su hotel da khut thanage torokpadagi
ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯥꯝꯗꯣꯛꯂꯤꯕꯅꯤꯗꯅ ꯑꯦ ꯀꯔꯤꯒꯤꯅꯣꯅꯦ ꯍꯥꯏꯁꯤꯕꯣ ꯉꯥꯟꯕ ꯀꯔꯤ ꯃꯔꯝꯒꯤ ꯃꯕꯥꯅꯤꯗꯤ ꯈꯨꯠ ꯊꯅꯒꯦ ꯇꯧꯔꯛꯂꯤꯕ ꯀꯔꯤ ꯋꯥꯍꯧꯗꯒꯤꯅꯣꯅꯦ ꯑꯣ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯕꯣꯏꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕꯁꯤꯡꯁꯦ ꯃꯕꯨꯛꯆꯦꯜ ꯑꯃꯠꯇ ꯁꯦꯡꯗꯦ ꯕꯨꯠ ꯁꯥꯟꯅꯔꯒ ꯂꯥꯏ ꯁꯥꯟꯅꯔꯒ ꯃꯤꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯒ ꯍꯔꯥꯎꯖꯕ ꯑꯣꯏꯅ ꯇꯧꯏ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯀꯤ ꯈꯪꯗꯨꯅ ꯂꯥꯎ ꯈꯣꯡꯂꯒ ꯍꯔꯥꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯔ ꯍꯥꯏꯔꯨꯕꯖꯥꯠꯅꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯃꯥꯏꯕ ꯌꯥꯏꯃꯅ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯅ ꯍꯦꯛ ꯈꯨꯝꯂꯨꯕꯖꯥꯠꯅꯤ ꯃꯗꯨꯗ ꯑꯕꯣꯏꯅ ꯀꯔꯤꯒꯤ ꯇꯧꯗꯕꯅꯣ ꯅꯪꯅ ꯃꯀꯣꯛꯅꯤ ꯍꯦꯛ ꯍꯥꯏꯔꯨꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨꯗꯒꯤꯗꯤ ꯌꯥꯏꯃꯅ ꯆꯥ ꯊꯛꯄꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯒꯤꯂꯥꯁꯇꯨ ꯑꯕꯣꯏ ꯇꯝꯅ ꯂꯪꯉꯛꯄꯅꯤ ꯍꯥꯏꯔꯤꯅꯦ ꯃꯗꯨꯗꯒꯤꯗꯤ ꯑꯕꯣꯏꯗꯗꯤ ꯄꯥꯜꯍꯧꯗꯗꯅ ꯍꯣꯇꯦꯜꯒꯤ ꯐꯛꯂꯥꯡꯗ ꯄꯥꯟꯕꯗꯒꯤ ꯒꯤꯂꯥꯁꯇꯨ ꯄꯨꯡꯀꯥꯏ ꯀꯥꯏꯔꯦ ꯃꯗꯨꯗꯒꯤꯗꯤ ꯑꯕꯣꯏꯁꯨ ꯆꯣꯡꯁꯤꯜꯂꯛꯇꯅ ꯑꯍꯜ ꯌꯥꯏꯃꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯍꯦꯛ ꯐꯨꯔꯕꯖꯥꯠꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯅ ꯊꯛꯀꯤ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯈꯥꯝꯗꯣꯛꯅꯔꯤꯕꯅꯤ ꯀꯨꯝꯍꯩ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯨꯃꯤꯠꯇꯨꯗꯤ ꯑꯗꯨꯗꯒꯤꯗꯤ ꯃꯕꯥꯅꯤꯗꯨ ꯄꯩꯊꯣꯛꯅꯔꯒ ꯆꯠꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯉꯔꯥꯡꯁꯤ ꯑꯕꯣꯏꯗꯨ ꯂꯥꯏꯑꯣꯛꯅꯩ ꯍꯥꯏꯗꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯑꯦꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯍꯥꯏꯕ ꯄꯥꯎ ꯉꯁꯤ ꯇꯥꯔꯤꯕꯁꯤꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯌꯥꯏꯃꯅ ꯇꯧꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯪꯗ꯭ꯔꯥ ꯃꯁꯤꯒꯤ ꯌꯥꯏꯃꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯟꯗꯕꯅ ꯐꯒꯗꯧꯔꯤꯕꯔꯥ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯃꯨꯛꯇꯪ ꯋꯥ ꯈꯟꯅꯕꯗꯤ ꯐꯕꯅꯤꯁꯦ ꯑꯁꯨꯝꯅ ꯑꯍꯜꯁꯤꯡꯅ ꯑꯃꯅ ꯑꯃ ꯉꯥꯡ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄꯨꯡ 9 ꯇꯥꯁꯤꯟꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ ꯃꯁꯤꯗꯒꯤ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯊꯦꯡꯂꯕꯅꯤꯅ ꯌꯨꯝꯗ ꯍꯟꯅꯔꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯜꯁꯤꯡ ꯑꯗꯣ ꯃꯍꯩ ꯑꯃ ꯑꯅꯤ ꯆꯠꯅꯈꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯄꯨꯍꯥꯡ ꯍꯥꯡꯍꯧꯔꯤ ꯃꯁꯤꯗꯒꯤꯗꯤ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯤ ꯀꯅꯥꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯔꯣই ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9-10 ꯇꯥꯔꯕꯅꯤꯅ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯒꯦ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯌꯥꯏꯃ ꯄꯔꯞ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯑꯩ ꯉꯥꯏꯈꯣꯅꯦ ꯊꯣꯡ ꯂꯣꯟꯈꯤꯅꯨꯅꯦ ꯑꯩꯁꯦ ꯄꯣꯠ ꯆꯩ ꯈꯛꯇ ꯂꯩꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯦ ꯀꯔꯤꯅꯣꯅꯦ ꯄꯥꯕꯨꯡ ꯉꯜꯂꯤꯉꯩꯗ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯁꯨꯌꯥꯝ ꯊꯦꯡꯂꯕ ꯀꯥꯟꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯕꯣ ꯅꯠꯇꯦ ꯀꯔꯤ ꯄꯣꯠ ꯂꯩꯒꯦ ꯍꯥꯏꯔꯤꯕꯅꯣ ꯊꯦꯡꯗꯤ ꯊꯦꯡꯉꯦꯍꯦ ꯀꯔꯤꯅꯣꯅꯦ ꯏꯕꯨꯡꯉꯣ ꯗꯨꯀꯥꯟꯗꯥꯔ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯠ ꯊꯣꯡ ꯍꯥꯡꯂꯤꯕꯁꯤꯕꯨ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤꯕꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯅꯅꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯥꯛꯂꯦꯗꯅ ꯅꯪꯁꯨ ꯉꯁꯥꯏ ꯂꯣꯟꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ ꯑꯩ ꯂꯥꯛꯀꯅꯤ ꯈꯟꯗꯅ ꯅꯪ ꯉꯥꯏꯔꯤ ꯑꯣꯏꯔꯤꯅꯤꯗ ꯃꯁꯤꯒꯤ ꯌꯥꯏꯃꯁꯤꯒ ꯑꯣꯟꯁꯤꯟꯅꯕ ꯉꯝꯄꯣꯟꯇꯦ ꯐꯔꯦ ꯑꯗꯨ ꯑꯍꯜ ꯀꯔꯤ ꯂꯧꯒꯦ ꯍꯥꯏꯕꯅꯣ ꯑꯇꯩ ꯂꯧꯔꯣꯏ ꯃꯣꯏꯗꯥ ꯈꯔ ꯂꯧꯒꯦ ꯑꯗꯨꯗꯨꯒ ꯁꯤꯟꯗꯨꯔ ꯑꯉꯥꯡꯕ ꯈꯔꯒ ꯀꯩꯅꯣꯅꯤ ꯄꯥꯕꯨꯡ ꯂꯥꯏ ꯁꯥꯟꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯌꯥꯏꯃ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯉꯛꯏ ꯑꯗꯨꯗꯨꯒ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯍꯦꯛ ꯎꯕꯒ ꯂꯥꯏ ꯁꯥꯟꯅꯕ꯭ꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯪꯂꯤꯕꯁꯤꯕꯣ ꯂꯥꯏ ꯁꯥꯟꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯅꯠꯇꯦꯅꯦ ꯅꯪꯅ ꯌꯥꯝꯅ ꯆꯤꯡꯅꯔꯒꯅꯦ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯍꯤꯡ ꯂꯦꯛꯁꯤ ꯑꯗꯨꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯖꯧ ꯑꯗꯨꯏꯗꯤ ꯅꯪꯅ ꯕꯨꯛꯆꯦꯡ ꯆꯝꯃꯦꯗꯅ ꯀꯩꯅꯣ ꯁꯨꯝ ꯍꯪꯖꯕꯅꯤꯗ ꯄꯥꯕꯨꯡ ꯁꯦ ꯁꯤꯟꯗꯨꯔꯒ ꯃꯣꯏꯗꯥꯒ ꯍꯥꯏꯕꯗꯨ ꯁꯤꯗ ꯂꯩꯖꯔꯦ ꯀꯗꯥꯏ ꯐꯔꯦ ꯑꯗꯨꯗꯤ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯕ ꯄꯥꯕꯨꯡ ꯃꯣꯏꯗꯥꯅꯦ ꯀꯩꯅꯦ ꯁꯤꯟꯗꯨꯔꯅꯦ ꯂꯨꯄꯥ 50 ꯄꯤꯕꯤꯔꯝꯃꯣ ꯂꯨꯄꯥ 50 ꯍꯩ ꯌꯥꯝꯃꯟꯗ꯭ꯔꯅꯦ ꯅꯪꯒꯤꯗꯨꯕꯣ ꯄꯥꯕꯨꯡ ꯁꯤꯟꯗꯨꯔꯁꯤ ꯀꯧꯇꯥꯁꯤꯗ ꯂꯨꯄꯥ 90 ꯄꯤ ꯑꯗꯨꯒ ꯃꯣꯏꯗꯥ ꯂꯨꯄꯥ 10 ꯈꯛꯇꯅꯦ ꯄꯤꯖꯔꯤꯗꯣ ꯐꯔꯦ ꯁꯦ 50 ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯌꯥꯏꯃ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯑꯃꯨꯛ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯥꯏꯃ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯂꯥꯏ ꯁꯥꯟꯅꯒꯗꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯦꯕ ꯃꯣꯏꯗꯥ ꯑꯁꯤꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨꯒ ꯁꯤꯟꯗꯨꯔ ꯑꯁꯤꯅ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕ ꯃꯁꯤꯒꯤ ꯑꯍꯜꯁꯤ ꯈꯔ ꯊꯨꯅ ꯁꯤꯍꯟꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤꯌꯦ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯍꯥꯛꯁꯨ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯜꯂꯒ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯏ ꯁꯣꯝꯗꯅ ꯌꯥꯏꯃ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯣꯏꯗꯥ ꯑꯗꯣ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯩꯗꯣꯛꯂꯤ ꯑꯗꯨꯒ ꯁꯤꯟꯗꯨꯔ ꯑꯃꯗꯨꯅ ꯃꯅꯥꯛꯇ ꯊꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯌꯥꯏꯃꯅ ꯏꯁꯤꯡ ꯈꯔ ꯃꯣꯏꯗꯥ ꯑꯗꯨꯗ ꯍꯩꯖꯤꯜꯂꯕꯒꯤ ꯇꯨꯡꯗ ꯇꯞꯅ ꯇꯣꯠꯄ ꯍꯧꯔꯛꯏ ꯇꯣꯠꯅ ꯂꯩꯔꯣꯟ ꯈꯔꯁꯨ ꯁꯣꯜꯂꯤ ꯑꯗꯨꯒ ꯁꯤꯟꯗꯨꯔ ꯑꯗꯣ ꯃꯈꯨꯝ ꯍꯥꯡꯗꯣꯛꯂꯒ ꯁꯤꯟꯗꯨꯔ ꯑꯗꯨ ꯆꯥꯏꯔꯗꯨꯅ ꯃꯣꯏꯗꯥ ꯑꯗꯣ ꯑꯁꯨꯝ ꯇꯣꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯌꯨꯝ ꯆꯪꯗ꯭ꯔꯤꯉꯩꯗ ꯄꯥꯕꯨꯡ ꯑꯃꯥꯏꯕ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯨꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯊꯣꯛꯂꯨꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯣ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯇꯞꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯥꯏꯃꯒꯤ ꯌꯨꯝ ꯑꯗꯣ ꯌꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯔꯛꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯈꯤꯕ ꯃꯣꯏꯗꯥ ꯑꯗꯨꯅ ꯇꯣꯠ ꯃꯦꯠꯇꯨꯅ ꯁꯥꯈ꯭ꯔꯕ ꯃꯤꯇꯝ ꯑꯃ
ngangli tawba makhai puthuraklaga lewa khara soli asomna tawbadu uraga dukan phamba nupa aduna ma si lai sanari bagai oira mare makutta su karinom pai masi lekai taktaba yadi asomna khallaga dukan phamba nupa aduna yaimagi barakta parprap chensalli matam aduda yaimana mahaki lai laklaboi ningduna hai lao sida phamuse haiduna kauri wafam aduda dukan phamba nupa aduna aina lakli basi nangbu phaba lakli bani aduga aibu kauksanbaga saradana mi usittaba asomna hairaga mahakna yaimagi manakta parprap chengchallaga manak adaida thaliba candle amadi mahana pairiba laidi dongna semkhraba moida amadi sindurna totuna sakhraba mitamado munduna laimaida thadaki adumna tawba aduta yaima wa amata ngangdana dukan phamba nupa aduta munna sauna mami khana yengduna lei aduma torokpa aduta dukan phamba nupa aduna yaimagi makhajaida hanna khubanga thajalli aduga lekai miyam tananaba lekai punamak yaima se but chanaram lei ngahan makhai tawriba se mahana oiram le haiduna lauthoki aduna mahana koilaw lawrokpa aduta yaimana lawbidana ba yamna kanna haijaki adubu nupa aduna karimata tabikhiti asomna dukan phamba nupa aduna yamna kanna lawbadagidi mafam adwaida miyam thomjelakli aduga yaimada wonsinduna ngahan makhai tawriba sidi nahanga tawriba wa were manakta tariba moidagna saba kalinu laidira kaino asina haiduna mayamna sai thangba amati phuba chaiba kaya ama torokli matamadu de yaimana aina nakoida kailan khrabagi aina lai sanabadagi nakoida kaidorabagi aduga aya lai sanai haibasi nakoi karamna khanglibano haiduna hangi matamadu da mayamna nanaka tariba laidi asi kaidawda sinagadoribano haiduna hanglakpada yaima khumpham khangdaduna lai tainagadoribani haiduna khumi wafam aduda mayamna adudi tainaru yenge haiduna mahakpu phuba letlamdi asomna mayam sangduna phubadagi khara hendin khraba male yaima to yamna thina sokli masidagi mayamna matung munau taroklabadi nang mafam masida khulasida lehalloidabani atopa khulda tanthokadabani khangu haramlaga mayam do mahai loina chatnakhri yaima karisu tawba ngamda mayam khibaduda munna yamna sauna yengu lehori aduga mahana khwaidagi sauribasi tukal phamba nupa aduni masidagi yaima longna taduna leirambadigi phana kuina mahak chaina khanglobagi tungda san saraduna imunglomda changi mahakna imunglomda hek changkhibaga mahakna lewa mantra kaya soladuna moidana totuna semkhiba laidi ado kudak aduda phukagulakli aduga yaimagi manakta chensillaktuna karigi aibu losinlamjibano haiduna hanglai maruda yaimana nangbu losinbagi pangal engoda leitrei aduna hayeng wena losalbirage hairamlaga yaima tamna san saduna laklaga mahak chaksang aduda adumak longna hiptuna nonganba ngaiduna leikhi asumna tawduna matam mado hawkhri numit adugi no ngalakpada yaimagi yumda khullekai miyam ama lakduna ngarang mahakna tawkhiba thabak adugi warak watamge mati wari sanage haiduna lakli asumna mayama lakpata thongado londuna leirami asidagi mayamna thongado hanganaba kanna kaukhi adubu yaima sukhum khumlakhidrei masidagi mayamna yaimagi thongado phakaiduna imunga changakpadadi yaima do yumjau ka aduda leiramdi kadaida lotkhre haiduna koithi thirakpada yaima do chaksangda taduna leiramli madu ubada mayam punamak punga ngangnakhri masidagi mayamna ngarang phuba aduta khare hedin khraba mali yaima se chaksang asida siramle haiduna ya longnakhri adubu yaimagi ni haibada kana amata leiti mayamna phubadagi sibabu oirabasu panpham chadana panbadagi natragana ahal matam orakpadagi natragana ngarang mahakna sem saramba moidana saba mitam maduna mahakpu hatlibra haiba amata khangdo makhai adumak loisankhri masidagi mayamna yaimagi asiba haksang ado haujikti siramanina kamdoroni poloiba tabani haiduna mayamna tawduna yaimagi haksang ado polojinabagi damakta thangtorakhi asumna tawduna yaimado haujikti mayam changduna likai mayam changduna poloikhri numit adugi numitangni khuladuda leiriba miyam punamak ado yaimna sanaramba butching ado sodina makhelangakani aikoi kari tawsigi haiduna mayam wa tanari laikai khul adugi leiriba dukal adugi hek makhongda leiriba khongnang awu choba adugi makhongda leiriba phansang aduda laikai adugi machin chatpa ahal khara punduna hayengdi achoba meeting ama tawdaba yararoi laikhidraba yaimagi asti amadi sorana chingba mahaki haunabi matungina mathau mangam tawkhidaba taragadi mahaki thawai milelna laikai khul asida adumak laisinduna achat awong amadi misimina kaya manangnak pasu yari
ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯃꯊꯤ ꯐꯣꯡꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕ ꯐꯩ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄ ꯑꯗꯨꯗ ꯑꯍꯦꯟꯕꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯗꯨꯒꯤ ꯌꯥꯏꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯨ ꯑꯐꯕ ꯊꯕꯛꯃꯛꯇꯤ ꯅꯠꯇꯦ ꯍꯣꯏ ꯃꯍꯥꯛꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯑꯐꯕ ꯊꯕꯛ ꯀꯌా ꯑꯃꯕꯨꯗꯤ ꯇꯧꯔꯝꯂꯦ ꯉꯥꯎꯅ ꯐꯩꯅ ꯅꯥꯔꯒꯗꯕ ꯑꯃꯗꯤ ꯑꯁꯣꯟ ꯑꯅꯥ ꯀꯌꯥ ꯑꯃꯕꯨ ꯂꯥꯌꯦꯡꯂꯝꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯍꯥꯛꯅ ꯇꯧꯖꯔꯤꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯎꯠꯇꯒꯤ ꯍꯩꯔꯦꯗꯅ ꯑꯔꯦꯝꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯐꯕ ꯊꯕꯛꯇꯒꯤ ꯐꯠꯇꯕ ꯊꯕꯛꯅ ꯍꯦꯜꯂꯦꯗꯣ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗ ꯁꯣꯏꯕꯗꯒꯤ ꯑꯉꯥꯡ ꯑꯃ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯁꯤꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯁꯨ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯉꯥꯛꯄꯤꯈꯤꯕꯅꯤ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯀꯅꯥ ꯂꯩꯇꯦ ꯇꯣꯜꯂ ꯇꯥꯔꯕꯅꯤ ꯃꯇꯣꯝꯇ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯑꯁꯨꯝ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯄ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯏ ꯍꯥꯏꯗꯅ ꯑꯁꯨꯃꯛ ꯅꯋꯥꯡꯗꯨꯅ ꯇꯧꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯗꯤ ꯁꯤꯈ꯭ꯔꯗꯅ ꯁꯤꯈ꯭ꯔꯕꯗꯤ ꯀꯔꯤ ꯇꯧꯔꯨꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯑꯁꯇꯤ ꯁꯣꯔꯥꯠ ꯇꯧꯕꯤꯕ ꯇꯥꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯋꯥ ꯈꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯈꯨꯜ ꯑꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯀꯌా ꯌꯥꯎꯅ ꯍꯧꯖꯤꯛ ꯋꯥ ꯈꯟꯅꯔꯤꯕ ꯑꯁꯤꯒꯨꯝꯅ ꯋꯥ ꯈꯟꯅꯔꯁꯤ ꯅꯈꯣꯏꯁꯨ ꯊꯦꯡꯅꯕ ꯃꯤꯁꯤꯡꯗ ꯄꯥꯎ ꯄꯤꯈ꯭ꯔꯣ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯊꯪ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯃꯤ ꯀꯅꯥꯁꯨ ꯄꯣꯠ ꯂꯩꯕ ꯂꯥꯛꯇ꯭ꯔꯕ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯉꯔꯪ ꯇꯤꯜꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯕꯅꯤꯅ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯗꯨꯀꯥꯟ ꯑꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯏꯁꯩ ꯑꯃ ꯉꯪꯗꯨꯅ ꯁꯨꯝ ꯂꯥꯛꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯟꯅꯔꯛꯄꯒꯤ ꯁꯣꯔꯣꯠ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯀꯅꯥꯅꯣꯅꯦ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯊꯣꯛꯂꯨꯕꯗꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯂꯝꯕꯤ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤꯕ ꯂꯝꯕꯤꯅꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯥꯛꯈꯤꯕ ꯂꯩꯇꯕ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯃꯣꯏꯒꯤ ꯍꯧꯅꯕꯤ ꯒꯥꯏꯗꯨ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯃꯗꯨ ꯀꯌꯥ ꯍꯩꯅꯗꯦꯀꯣ ꯑꯁꯨꯝꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯣ ꯉꯥꯡꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯒꯝ ꯆꯠꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯕ ꯄꯣꯛꯂꯕꯅꯤ ꯑꯗꯨꯕꯨ ꯃꯁꯥꯗ ꯑꯀꯤꯕ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ ꯃꯊꯃꯣꯏꯗ ꯈꯟꯖꯩ ꯀꯅꯥꯒꯨꯝꯕ ꯑꯃꯇꯪ ꯂꯥꯛꯂꯕꯗꯤ ꯆꯠꯃꯤꯟꯅꯈ꯭ꯔꯒꯦ ꯍꯥꯏꯕꯕꯨ ꯀꯅꯥꯝꯇ ꯍꯦꯛ ꯂꯥꯛꯇꯦꯗ ꯈꯜꯂꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯁꯨꯝ ꯂꯥꯛꯏ ꯃꯍꯥꯛꯅ ꯗꯨꯀꯥꯟ ꯐꯝꯂꯤꯕꯁꯤꯅ ꯂꯩꯔꯛ ꯃꯆꯤꯜꯗꯅꯤ ꯑꯗꯨꯒ ꯂꯩꯔꯛ ꯃꯆꯤꯜꯗꯒꯤ ꯃꯌꯨꯝ ꯌꯧꯅꯕ ಚꯠꯄꯗ ꯌꯥꯝꯗ꯭ꯔꯕꯗ ಮಿನಿಟ್ 10 ꯑꯗꯨꯃꯛ ꯆꯪꯂꯤꯕꯅꯤ ꯑꯁꯨꯝꯅ ꯄꯔꯞ ꯂꯥꯛꯄꯗ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜ ꯑꯗꯣ ꯔꯤꯡ ꯂꯥꯛꯏ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯣ ꯈꯪꯉꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯣꯕꯥꯏꯜ ꯑꯗꯣ ꯁꯠ ꯋꯥꯈꯠꯂꯒ ꯀꯩꯗꯧꯔꯦ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯌꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯗꯨꯀꯥꯟ ꯂꯣꯟꯗ꯭ꯔꯤꯕꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯂꯥꯛꯂꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯜꯂꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯐꯣꯟ ꯑꯗꯣ ꯇꯥꯍꯧꯕꯒꯤ ꯃꯈꯣꯟꯗ ꯀꯣꯔꯣꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯈꯤ ꯑꯗꯨꯝꯅ ꯃꯈꯣꯜ ꯑꯃ ꯇꯥꯈ꯭ꯔꯒ ꯂꯥꯎꯔꯗꯨꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯨꯗ ꯌꯨꯝꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯤ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯈꯪꯂꯤ ꯃꯁꯤꯗꯒꯤꯗꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯧꯅꯔꯗꯨꯅ ꯗꯨꯀꯥꯟ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯈꯣꯏ ꯄꯔꯞ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯗꯨꯅ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝ ꯆꯦꯟꯁꯤꯟꯗꯨꯅ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯔꯒ ꯃꯌꯨꯝꯂꯣꯝꯗ ꯄꯨꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯐꯥꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯥꯗꯣꯛꯎꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯤꯕ ꯑꯗꯨꯗ ꯍꯥꯟꯅꯅ ꯊꯦꯡꯅꯈ꯭ꯔꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅꯅ ꯑꯕꯣꯏꯒ ꯊꯦꯡꯅꯈ꯭ꯔꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯕꯣꯏꯗ ꯆꯪꯂꯝꯕ ꯕꯨꯠ ꯑꯗꯨꯅ ꯇꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯕꯣꯏꯗ ꯇꯧꯈꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯌꯥꯝꯗꯣ ꯉꯥꯡꯂꯗꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯛꯂꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯃꯍꯥꯛꯄꯨ ꯀꯟꯅ ꯂꯥꯏꯀꯠꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯗ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯇꯧꯕꯇꯕꯨ ꯉꯁꯤ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯈꯔꯗꯤ ꯑꯗꯨꯃꯛ ꯊꯣꯛꯀꯗꯧꯔꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯗꯨꯀꯥꯟ ꯐꯝꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃꯗꯤ ꯕꯨꯠ ꯑꯁꯤ
hanjin hanjin asumak changduna mahaki yaibi lawanaba honarakadori ngasisu mahaki thawai chukpa haukrabani maram aduna mayamna mahaku athuba matamda achauba laifam amada chatuna lai khoiram thu aduga usin tawthokho adugi matungda makhoina haibadi na khoina leiriba khul asida chawhraba laimu chathi khraba amasu leiri hairiba si amaiba amana sanaramani mahaku hek tanthoktriba phawbati khul asida asumna hek laiwok tilokpa kaya ama tawbudi lepoi laiwok tilokpadagi hendoktana misimina phawba yarakadoribani maram aduna mayam tanaraga laimu asai losindanaba honabiu wafam adu tabada leiriba miyam aduna amaiba aduda karigidamakta aktopa amaiba ne lugadoribano oza amaiba na loinama losinbiramo hairi aduda amaiba aduna ainadi laimu adubu losinba ngamlaroi mahakti yamna wang chawba tinmu laimu phattaba amani maduki sumathakta nakhoigi khulasida laingong macha pitru amasu kwechen chenduna leiri laimu aduna karigumba ngasi laiboknariba ibungo asigi makrangda lilamba tarabadi mahak khudak aduda yaibi manggadoribani adubu mahaki cheng leibana angang bisak aduna lakpa nangdringai mahak ado magi imung manungna thingnakhibadaki mahak hojikti karsutadona wakhal laklibani do phare aina tainaba ngamba oiragadi tainaramba yabani aina tainaba ngamludabanina ai karimata upai leitri adubu mafam masidagi khara chatlaga amaiba ama leibani makoiga khara tano haujikidi ai chatlagi asomna haramlaga amaiba ado satkhri amaiba adu na chakhrabagi tungda tukal phamba nupa adugi mahaki mapana adudi khulasida leiriba miyam punamagasi awana tadringai amaiba amada tanaduna amuktagi thongnaba tausi hainari asomna hainarabagi tungda mayamsu adudi hayeng ayuki meeting tawbada sodana wa ado khanarasi hairamlaga mahi mahi loina chatnakhri asomdana kamdori yaimagi yumdani mahaki yum aduda moyana saba bisak pikpa migi mitam manba ado kochen chenduna leiri aduga mahak hauna su nokli matam aduda yaimna sanaramba laimu ado yum aduda lakli aduga angang bisak oiraba moyana saba angang aduna karigidamak nahang yum masida lakli bano haiduna laimu aduda hangi matam aduda laimu aduna nahakti karigidamakta mfam masta leramlibano aina yum masta lakka matamda nakhoi kana amata leramba yaroi timu phattaba laimu phattaba punamak aigi yum masadi kanamta lebi yaroi haiduna mojana changdu leiriba thawai mirel aduga haujik lakliba laimu aduga khanarakli asomna amana mariya narakpa khanarakpa sida mabani ado mafam aduda yamna kanna funaki asomna phunaba asida laimu aduna ngamduna yum aduda leiba takhi aduga laingong macha pisak amaiba yaimana moidana toduna semkhraba laigi adubuna haujik yum madugi yana khada koichat chatuna kaptuna leiri asomna tawnaringai tanja adu makada asomdana dukan phamba nupa adugi yumda dukan phamba nupa do wakhal kharabudi tarakle haibabu masa do karino mai tawri gyan mangbugum tawri madu ubada dukan phamba nupa adugi mapa aduna masi ihan hande sa amaiba aduna di kasu tawroi haidana hairambani haujikpu kadaidagi rone aina ahaiba amaiba amamuk thirugadori basibo hayeng wa khanabada pukatlaba haidani ngasi ahing ngasimadi mahakpu sen kitanaba pullaga thamlage asumna khaladuna dukandar adugi mapa amadi leiriba miusingna dukandar adubu punduna thamle asumna tawduna matam madu haukhre mathangi ayupni khulgi miyam punamagado meeting tawduna hauji khulasda leramba amaiba yainga laikhidrabanina mahana sanaraba timu laimusing ado haujik tilekai asida mathi phongpa horakle madu faranabagida aikhoi kari tawsigi haiduna wari sanari matam aduta amaiba amana hairambagi matungina khulasda leiriba timu phattaba laimu phattaba punamak ase amaiba ama kauduna taina hangadabani hoiramgadabani hairabanina ahaiba amaiba ama kaurunabagida makta aikhoi wa khanarasi hainaraduna kadaida ahaiba amaiba leibagi haibado wa tanarakle asomna khanarabagi tungda mokona leiriba khuladudagi khara chatlaga leiba amaiba amagi maming matha makoina punamak khanglabagi tungda amaiba adu doina kauba laklami matam aduta amaiba aduna khul adugi miyoising oiriba nganba amati henba makoi sing uba aduta amaiba aduna haujikti makoi ubada khangkhri amaiba aduna hangakli nakhoigi lekai aduta kari tawrabano haiduna matam aduta
ꯑꯍꯦꯟꯕꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯂꯣꯏꯅ ꯇꯝꯂꯦ ꯑꯗꯨꯒ ꯌꯥꯏꯃ ꯀꯧꯕ ꯑꯍꯜ ꯑꯃꯅ ꯁꯥꯟꯅꯔꯝꯕ ꯕꯨꯠ ꯑꯃꯅ ꯑꯍꯤꯡꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯤ ꯄꯨꯝꯅꯃꯛ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯕꯨ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯐꯍꯟꯅꯕ ꯑꯃꯗꯤ ꯌꯥꯏꯃꯅ ꯂꯣꯏꯁꯤꯜꯂꯝꯗ꯭ꯔꯕ ꯂꯥꯏ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯕꯤꯅꯅꯕ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨꯗ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯑꯩ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯥꯛꯂꯒꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯔꯕꯒꯤ ꯇꯨꯡꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯨꯁꯨ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠ ꯆꯩ ꯈꯔ ꯁꯤꯟ ꯂꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯣ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯐꯥꯎꯕꯗ ꯐꯕ ꯀꯧꯕ ꯂꯩꯇ꯭ꯔꯤ ꯆꯣꯔꯣꯟ ꯄꯥꯔꯣꯟ ꯂꯣꯟꯕ ꯑꯃꯗꯤ ꯃꯤ ꯈꯨꯗꯤꯡꯒꯤ ꯃꯨꯟꯅ ꯌꯦꯡꯕ ꯑꯗꯨꯒ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕꯅꯣ ꯅꯪꯁꯨ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯍꯥꯏꯗꯨꯅ ꯆꯣꯔꯣꯟ ꯂꯣꯜꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯉꯔꯥꯡ ꯃꯈꯣꯏꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯕꯨ ꯌꯦꯡꯍꯟꯈꯤꯕ ꯑꯃꯥꯏꯕ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯅꯅꯕ ꯍꯥꯏꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯇꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯔꯤꯅꯣꯗ ꯉꯔꯥꯡ ꯑꯣꯖꯥꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯊꯅꯝꯂꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯠꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯝꯅ ꯍꯪꯕꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯦ ꯑꯩꯅ ꯐꯔꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯝꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯂꯩꯔꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯁꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯂꯒ ꯌꯦꯡꯍꯜꯂꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯐꯕ ꯀꯧꯕ ꯂꯩꯔꯔꯣꯏ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯁꯣꯛ ꯑꯄꯟ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯒꯗꯧꯔꯤ ꯑꯗꯨꯅ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯀꯔꯤꯒꯨꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯅꯈꯣꯏꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯃꯄꯥꯟ ꯀꯩꯗꯧꯅꯨꯡꯗ ꯊꯣꯛꯀꯅꯨꯀꯣ ꯑꯁꯣꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯕꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯑꯃꯥꯏꯕ ꯑꯗꯣ ꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ ꯂꯩꯀꯥꯏ ꯑꯗꯨ ꯌꯧꯔꯕꯗ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯇꯔꯥꯝ ꯀꯧꯁꯤꯜꯂꯛꯏ ꯑꯗꯨꯒ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯉꯥꯎꯅ ꯐꯩꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯃꯄꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯃꯄꯥꯅ ꯑꯣꯖꯥ ꯃꯥꯏꯕ ꯀꯩꯗꯧꯕꯤꯔꯕꯒꯦ इमुंग चंगनब तौसी इचा नुपादो इमुंग पुंदुनो थमलबनी असोमना हायरकपदा अमायबा अदुना करिगिदमक महाकपु पुंदुनो थमलिबनो कौथोकपिरो आई मांगोल असिदा लेजरमगे वफम अदु ताबदा लाक्लिबा मियाम अदो पुंगंगई अदुबु अमायबा अमना हायरिबनिना हौजिक फमुंगदा तुमदुना लेरिबा दुकानदार अदुबु मपानदा मयाम चंगदुना थांतोरकले अदुमा थांतोरकपदुदा अमायबा अदुना ओय तौसिना नुखंगी नता तौब सारदना आइना खंगिने नंग तौरिबा नता तो हौगलो अदुगा नंग चनंगलिबा जगा अदु फावबा चटखिबा यागनिको अदुमना हायरकपदुदा दुकानदार अदुगी मपादुना कयोनो ओजा माइबा इचा नुपासिना चेंख्रबदि अइखोना तानाबदा वागनिने अदुमना वांगलकपा अदुदा अमाइबा अदुना वांगलकनु तुमिना येंगु हाइदुना मुखुबाक तिनथोक्तुना इंगित तौरई मसिदगिदि कनामता वांगाखिजै अमाइबा अदुना हंजन नंग तौरिबा खद्रक्तो आई खंगी मित्रंग तौरनु हौगलु नत्रबदि चबी चैथेंग सोदना फंगलगनि हाइदुना हंजन हाइबदगिदि तुम्बा सादुना लेरंबा दुकानदार अदो हौजिद ममि अदो खंगपांग पांगले अदुगा अकोइबदुदा कोइलेले जिंगई आसमना महागना कोइलेलेदुना जिंगलकलमलगा महाग खुदु कुलई अदुगा मफम अदु थदोक्तुना हौना चेनखी मतम अदुदा अमाइबा अदुना महाकी मतुंग इनौ महागना चेलिबा जगा अदु फावबा अदुम चेलहलु हाइदुना अमाइबदुना लावबदगी लैरिबा मियाम पुनमक दुकानदार अदुगी मतुंग तानखी आसमना तौदुना दुकानदार अदुना आसम चेलकपना याइमगी मयुम जौना चेलकले अदुगा याइमगी युमगी मनिंग थोंगदा महाग तुमिन्ना फमदुना करिनो अमदा युमना येंदुना लैरी मयाम अदो सोर थबेत होंदुना चेंसल लकलगा हौजिक दुकानदार अदुना तौरिबदो मखोइसु मुन्ना येंदुना लैरी अदुगा अमाइबा अदुसु यौसलकले अमाइबा अदुना दुकानदार अदुगे मनाक्ता चंगसलकलगा हायो नंग हौजिक मफम मसै यौरबनिना करी तौगदौरी नहानो जिंगलिबदो कदाइदनो नंगी पांदम करिनो हाइंगोंदा हायो अदुमना हाइरकपदुता
ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯃꯁꯤꯗ ꯂꯩꯔꯤꯕ ꯃꯣꯏꯗꯥꯅ ꯁꯥꯕ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯆꯥꯒꯦ ꯍꯥꯏꯔꯛꯂꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤ ꯂꯥꯏꯅ ꯂꯥꯏꯕꯨ ꯆꯥꯕ ꯀꯗꯥꯏꯗꯧꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯃꯨꯁꯤꯟ ꯃꯨꯅ ꯂꯥꯏꯃꯨ ꯑꯃ ꯂꯩꯔꯤꯕ ꯑꯃꯗꯤ ꯃꯣꯏꯗꯥꯅ ꯁꯥꯕ ꯂꯥꯏꯉꯧ ꯑꯃ ꯂꯩꯔꯤꯕꯗꯨꯁꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯗꯨꯗꯤ ꯍꯥꯏꯌꯨ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯣꯏꯗꯥꯅ ꯁꯥꯔꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯅꯍꯥꯛꯅ ꯆꯥꯅꯤꯡꯂꯤꯕꯅꯣ ꯅꯪꯒ ꯃꯥꯒ ꯀꯔꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩ ꯑꯗꯨꯝꯅ ꯍꯪꯂꯨꯕ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯦꯝꯕꯤ ꯁꯥꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯃꯌꯥꯝꯅ ꯐꯨꯔꯝꯕꯗꯒꯤ ꯍꯦꯗꯣꯅ ꯍꯦ ꯆꯟꯗꯨꯅ ꯁꯤꯅꯤꯡ ꯆꯤꯠꯇ ꯂꯩꯔꯤꯕ ꯑꯩꯕꯨ ꯃꯍꯥꯛꯅ ꯑꯩꯕꯨ ꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯗꯨꯒꯤ ꯂꯃꯟ ꯑꯩꯅ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯃꯍꯥꯛꯄꯨ ꯑꯩꯅ ꯍꯥꯠꯇꯨꯅ ꯆꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯒꯤ ꯂꯃꯟ ꯁꯤꯡꯕꯒꯤ ꯃꯩꯔꯤ ꯑꯁꯤ ꯃꯨꯠꯂꯣꯏꯗꯧꯔꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯧ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯩ ꯅꯪꯅ ꯇꯧꯔꯨꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤꯗꯤ ꯐꯠꯇꯕ ꯃꯍꯩ ꯐꯪꯕ ꯇꯥꯕꯅꯤ ꯃꯗꯨ ꯅꯈꯣꯏ ꯂꯥꯏꯔꯕꯛꯀ ꯇꯧꯔꯨꯒꯗꯕ ꯊꯕꯛꯅꯤ ꯁ꯭ꯋꯥꯏꯁꯤꯗ ꯅꯍꯥꯛꯅ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯁꯤꯜꯂꯒ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯃꯔꯥ ꯂꯩꯇ꯭ꯔꯕ ꯃꯤꯁꯛ ꯑꯃꯗ ꯅꯍꯥꯛꯅ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯁꯥꯗꯣꯡꯕꯗꯤ ꯀꯔꯝꯕ ꯂꯤꯆꯠꯅꯣꯍꯩ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯥꯔ ꯑꯗꯣ ꯍꯧꯅ ꯅꯣꯛꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯒꯤ ꯃꯔꯥ ꯂꯩꯇꯕ ꯃꯍꯥꯛꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯍꯥꯏꯗꯣꯛꯄꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯍꯣꯝꯁꯤꯜꯂꯛꯇꯨꯅ ꯑꯩꯕꯨ ꯐꯨꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯁꯦ ꯍꯧꯖꯤꯛꯇꯤ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯁꯨ ꯃꯔꯥꯟ ꯆꯥꯎꯅ ꯂꯩ ꯑꯗꯨꯅ ꯃꯍꯥꯛꯄꯨꯁꯨ ꯑꯩꯅ ꯄꯨꯗꯨꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯝꯅ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯤ ꯑꯗꯨꯕु ꯃꯍꯥꯛ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯩ ꯈꯪꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯁꯤꯜ ꯂꯥꯡꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯌꯨ ꯑꯗꯨꯒ ꯆꯦꯟꯈ꯭ꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯄꯥꯕꯨꯡ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯑꯣꯁꯥꯃꯥꯏꯕ ꯑꯩ ꯁꯣꯝꯗ ꯂꯩꯖꯔꯤ ꯁꯨꯝꯗꯧꯔꯣ ꯃꯣꯏꯗꯥ ꯈꯔ ꯂꯧꯕꯤꯔꯨꯔꯣ ꯑꯗꯨꯗꯨꯒ ꯃꯣꯏꯗꯥ ꯑꯗꯣ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯐꯃꯨꯡ ꯑꯃꯒꯤ ꯐꯃꯥꯡꯗ ꯍꯩꯗꯣꯛꯇꯨꯅ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯧꯒꯦ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯃꯄꯥ ꯑꯗꯨꯅ ꯄꯔꯞ ꯆꯠꯇꯨꯅ ꯃꯣꯏꯗꯥ ꯈꯔ ꯂꯧꯔꯨꯔꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯤꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯣꯏꯗꯥ ꯑꯗꯣ ꯂꯥꯏꯔꯣꯟ ꯀꯌꯥ ꯁꯣꯜꯂꯗꯨꯅ ꯌꯥꯏꯃꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯐꯃꯨꯡꯒꯤ ꯐꯃꯥꯡ ꯑꯗꯨꯗ ꯄꯥꯛꯅ ꯍꯩꯗꯣꯛꯂꯒ ꯋꯥꯏ ꯇꯩꯗꯨꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯊꯝꯂꯒ ꯑꯀꯣꯏꯕꯗ ꯀꯦꯟꯗꯜ 3 ꯊꯥꯜꯂꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯄꯣꯠꯁꯛ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯦꯡꯗꯨꯅ ꯊꯝꯂꯒ ꯃꯍꯥꯛꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯝꯂꯛꯏ ꯑꯁꯨꯝꯅ ꯇꯧꯅꯔꯤꯉꯩ ꯃꯣꯏꯗꯥ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯝꯂꯤ ꯇꯧꯔꯛꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯗꯨꯅ ꯆꯠꯈ꯭ꯔꯕ ꯗꯨꯀꯥꯟꯗꯥꯔ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯂꯥꯏ ꯈꯨꯔꯝꯂꯤꯉꯩ ꯗꯨꯀꯥꯟꯗꯥꯔ ꯑꯗꯣ ꯍꯧꯖꯤꯛ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯜꯂꯛꯂꯤꯕ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗꯅꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯏꯅ ꯄꯨꯡꯉꯥꯡ ꯇꯩꯔꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯍꯥꯛꯅ ꯆꯥꯔꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯅꯔꯛ ꯅꯨꯡꯁꯣꯡꯗ ꯆꯦꯜꯂꯨꯕꯗꯒꯤ ꯈꯦꯕꯥꯠꯄꯗꯒꯤ ꯇꯧꯔꯤꯕ꯭ꯔꯥ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯑꯕꯣꯏꯁꯨ ꯌꯨꯝ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯕꯣꯏꯅ ꯏꯊꯥ ꯊꯥꯖꯗꯅ ꯌꯨꯝ ꯑꯗꯨꯗ ꯉꯧꯔꯤ ꯐꯩ ꯇꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯄꯨꯡꯉꯛꯅꯔꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯑꯕꯣꯏꯁꯨ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯃ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡ ꯑꯃ ꯃꯍꯥꯛꯄꯨ ꯂꯥꯏꯀꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯐꯔꯨꯔꯕꯅꯤ ꯉꯁꯤ ꯑꯃꯨꯛ ꯃꯔꯝ ꯏꯆꯥ ꯆꯥꯗꯅ ꯆꯦꯟꯁꯤꯜꯂꯛꯄꯁꯤꯗ ꯃꯌꯥꯝ ꯑꯗꯣ ꯄꯨꯡꯉꯛꯅꯈ꯭ꯔꯤ ꯑꯗꯨꯒ ꯑꯕꯣꯏꯗ ꯅꯍꯥꯛ ꯀꯔꯤꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯏ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯈꯨꯂꯥꯝ ꯇꯣꯏꯅ ꯀꯧꯔꯤꯕꯅꯣ ꯌꯨꯝ ꯑꯁꯤꯗ ꯑꯩꯕꯨ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯕꯣꯏꯗꯣ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯅꯝ ꯁꯨꯠ ꯅꯝꯗꯨꯅ ꯀꯗꯥꯏꯗꯅꯣ ꯃꯅꯝ ꯑꯃ ꯅꯝꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯀꯗꯥꯏ ꯃꯈꯣꯏ ꯂꯥꯛꯂꯦ ꯍꯥꯏꯕꯕꯨ ꯀꯗꯥꯏꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯁꯤꯗ ꯂꯩꯔꯦ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯑꯕꯣꯏꯕꯨꯁꯨ ꯃꯁꯛ ꯇꯥꯛꯏ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯄꯨꯡꯉꯛꯂꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯣ ꯑꯕꯣꯏꯗ ꯑꯣꯏꯅ ꯆꯪꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦꯗꯅ ꯐꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯔꯒ ꯑꯃꯨꯛꯀ ꯊꯝꯕꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯥꯔꯒ ꯊꯝꯂꯤ
ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯦꯠ ꯑꯃꯗ ꯏꯁꯥꯏꯐꯨꯗ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕ ꯏꯁꯤꯡ ꯈꯔ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯑꯣ ꯁꯤꯗ ꯂꯩꯔꯦꯗꯅ ꯂꯥꯏꯒꯤ ꯑꯁꯦꯡꯕ ꯏꯁꯤꯡꯗꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯣ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯇꯨꯅ ꯏꯁꯤꯡ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯈꯤꯛꯇꯣꯔꯛꯏ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯃꯗꯤ ꯑꯕꯣꯏꯗꯣ ꯃꯐꯝ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯀꯞꯂꯛꯂꯤ ꯑꯁꯨꯝꯅ ꯀꯞꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯜꯂꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯍꯟꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯕꯣꯏ ꯃꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ ꯑꯗꯨꯒ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯤ ꯑꯗꯨꯒ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯁꯨ ꯋꯥꯈꯜ ꯃꯥꯡꯗꯨꯅ ꯇꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯏꯌꯥ ꯀꯤꯗꯤ ꯀꯤꯕꯖꯥꯠꯅꯤꯅꯦ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈ꯭ꯔꯦꯗꯅ ꯁꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯝꯂꯦ ꯈꯟꯖꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯈꯣꯏꯔꯝꯕꯗꯣ ꯂꯣꯏꯁꯤꯟꯅꯅꯕꯒꯤꯗꯃꯛꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯕꯣꯏ ꯑꯃꯗꯤ ꯗꯨꯀꯥꯟꯗꯥꯔꯗꯣ ꯂꯥꯏ ꯈꯣꯏꯔꯝꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯌꯨꯝ ꯃꯌꯨꯝꯗ ꯄꯨꯍꯟꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯁꯦ ꯂꯥꯏ ꯈꯣꯏꯔꯝꯕ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯇ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯊꯕꯛꯅꯤ ꯃꯁꯤꯗꯤ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃꯅꯁꯨ ꯇꯥꯏꯔꯦꯜ ꯃꯅꯥ ꯑꯃ ꯄꯥꯏꯔꯒ ꯀꯟꯕꯗ ꯑꯗꯨꯃꯛ ꯐꯈꯤꯅꯤ ꯃꯈꯣꯏ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯁꯥꯗ ꯐꯠꯇ꯭ꯔꯕ ꯇꯤꯟꯕꯨ ꯂꯥꯏꯃꯨꯁꯤꯡ ꯆꯪꯕ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯇꯥꯟꯊꯣꯛꯄ ꯂꯥꯏꯈ꯭ꯔꯕ ꯖꯥꯠꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯨꯔꯤꯕꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯥꯟꯅꯔꯝꯕ ꯌꯥꯝꯅ ꯁꯥꯊꯤꯈ꯭ꯔꯕ ꯂꯥꯏꯃꯨ ꯇꯤꯟꯃꯨ ꯂꯥꯏꯉꯧꯍꯟꯖꯕ ꯈꯔ ꯂꯩꯔꯤ ꯃꯁꯤ ꯇꯥꯏꯅꯕꯁꯤꯅꯤ ꯈꯔ ꯂꯨꯒꯗꯧꯔꯤꯕꯁꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯈꯔ ꯊꯦꯡꯊꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯂꯥꯏ ꯇꯩꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛ ꯑꯍꯤꯡ ꯃꯄꯥꯟ ꯊꯣꯛꯇꯅꯕ ꯃꯌꯥꯝꯅ ꯈꯔ ꯍꯥꯏꯕꯤꯔꯣ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯃ ꯂꯩꯇꯕ ꯌꯥꯔꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯄ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯑꯔꯥꯛꯅ ꯈꯪꯅꯈꯤꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯗꯨ ꯉꯥꯎꯅ ꯐꯩꯅ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯒꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯦ ꯐꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯕꯅꯤꯅ ꯅꯈꯣꯏ ꯅꯪꯒꯤ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯌꯨ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯃꯊꯪ ꯃꯊꯪ ꯍꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯕ ꯈꯔ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯣꯖꯥꯅ ꯈꯔ ꯐꯅꯅꯕ ꯇꯧꯕꯤꯔꯣ ꯂꯩꯀꯥꯏ ꯑꯁꯤꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯈꯪꯗ꯭ꯔꯦ ꯌꯥꯏꯃ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯁꯤꯔꯕꯁꯨ ꯃꯔꯨꯅ ꯌꯨꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯇꯧꯋꯤꯗ ꯑꯗꯨꯗꯤ ꯑꯣꯖꯥ ꯑꯩꯈꯣই ꯑꯃꯨꯛ ꯌꯧꯖꯔꯨꯈꯤꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛ ꯂꯥꯛꯆꯔꯒꯦ ꯍꯣꯏ ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯃꯌꯥꯝ ꯑꯣꯖꯥ ꯑꯩꯈꯣꯏꯁꯨ ꯍꯟꯕꯤꯔꯣ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕꯒꯤ ꯇꯨꯡꯗ ꯑꯍꯜꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯍꯟꯅꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯄꯣꯠꯄꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯌꯥꯏꯃꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯨꯔꯕ ꯄꯣꯠ ꯆꯩ ꯀꯌా ꯑꯃꯁꯨ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯣ ꯑꯩꯅ ꯌꯨꯝ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯤꯕꯁꯤꯗꯤ ꯁꯤꯒꯨꯝꯕ ꯀꯥꯟꯅꯔꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯁꯤ ꯐꯪꯅꯅꯕꯅꯤꯗꯅ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯃꯥꯏꯕ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦꯁꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯐꯠꯇꯕ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯗꯒꯤ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕꯅꯤ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯑꯩ ꯂꯥꯏ ꯇꯩꯅꯗꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯃꯍꯥꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯌꯦꯡꯂꯛꯄꯗ ꯂꯥꯏꯃꯨ ꯑꯃꯗꯤ ꯂꯥꯏꯉꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯨꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯁꯤꯟꯈꯤꯕꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯪꯕ ꯑꯃꯠꯇ ꯉꯝꯗ꯭ꯔꯗꯨꯅ ꯉꯔꯥꯡ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯃꯨꯟꯅꯕꯗ ꯈꯟꯅꯈꯤꯕꯗꯣ ꯀꯥꯎꯊꯣꯛꯅꯔꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥ ꯑꯃꯒꯤ ꯋꯥꯡꯂꯕ ꯃꯇꯣꯟꯗ ꯃꯈꯣꯏꯅꯤ ꯇꯣꯡꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯦꯡꯊꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯑꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯤꯁ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯃꯈꯣꯏꯗ ꯑꯩꯅ ꯀꯤꯕꯒꯤ ꯃꯃꯤ ꯑꯁꯤ ꯇꯥꯍꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯒ ꯂꯥꯏꯔꯣꯟ ꯑꯃ ꯁꯣꯜꯂꯒ ꯃꯁꯥꯗ ꯅꯥꯟꯊꯖꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯐꯝꯊꯔꯒ ꯋꯥꯇꯣꯟꯗ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯃꯗꯤ ꯂꯥꯏꯉꯧꯍꯟꯖꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯧꯊꯔꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯌꯨ ꯅꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯔꯝꯂꯦꯟ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯈꯣꯏꯒꯤ ꯃꯄꯨ ꯑꯣꯏꯔꯝꯕ ꯃꯤꯁꯛ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯆꯥꯛꯊꯥꯛ ꯍꯨꯟꯕꯤꯅꯕ
kana amata leitri maram aduna nakhoi hankiba yaragani ko wafam adu tabada laimu aduna aidi karigi hangadoriba aibu hanko hairabadi thawaya ma pigadabani adusu aibu sanabiramba amaiba aduga haiba hairap manaba amaiba amagi thawai pigadabani hai wafam adu tabada amaiba aduna kari aduk rubo wa adubu karigidamakta hairibano madudi laina phawba ngamloi aina haribasini aina katiba polam chairam khara si saraga nahak hankigadabani nahak sanaramba amaiba do haujiti laikhidrabani madugi sumathakta amaiba aduna nahak pu sanaram libasi nongmani ni khatani marmaduna mangondagi ka henba chakthak tanba yaroi aina haribasini nahak jamathuna lailam lenda hankru aduga inakta lairiba laingau nahak sodu mangai nahak na amaiba du bu namduna hatkibani marmaduna nahak ki cherak adudi aina pibidrabani mafam masida amu khana lakpa yararoi hachat khrochalo asomna mathang mathang laitainarakpa aduta laingau adudi adumak hoya haiduna mahakti adumak chatkhri laingau hanjaba chatkhrabasu laimu adudi chatlo haiba yadri amaiba amagi thawai pudriba phawbadi halloi haiduna leiri masidagidi amaiba aduna sauduna kari aina ngangbada mi usittaba saradana khanganidana nang asomna hairaga mahakna magi manakta leiriba moida ado lairon solaga chaithura i aduma torokpadu da laimu ado sakthektuna mahak ado manak ado aida koichin chenuna khangli adumna taina khara pirubadu da laimu ado saroduna amaiba adu ki manakta songsilekle aduga amaiba adu pu safu kanna thomdokhi adumna tawbadu da amaiba do sor thingatuna laimaida yamna wana konsinduna khangi masidagi di amaiba aduna masidi aigi angamba thak honadaba yararoi mahapu them nobase oiroi haiba khangbadagi mahaki sumana haijaba lairon kaya sonduna laimu adu bu tainarakli mahana lai khronabagi damakta puthurakiba thang sori ado laimaida mai singduna mai khara yekli mahana asumna mai yeklaba aduta laimu aduna mato yeknabagi damakta yamna kanna thingna ba horari adubu amaiba aduna ngamduna mayek singdo yekli ngasaidagi amaiba aduna yeklibasi ibudo pakhang baki saktamni asamna mahana yekpa yaba yeklabagi tungda haujitil lureduna laiwa kaya sonuna makut naduna khoram lakli asamna mahana khoram lakpadagidi laimu do mafam adwai da leiba ngamlatri masa do sakthekpagum yamna kanna masa phangbogum yamna kanna lauri asomna laimu aduna mafam adwai da koichen chinduna amaiba adubu amuktang kauramge haibagi matagum amaiba aduda songchilna pa yamna kanna honarakhi karigumba laimu aduna ngamduna kawkhrabadi amaiba do kudak aduta sodina sigedawribani kudak aduta sidrabasu numit 3 nigi manungda sodina sigedawribani adubu amaiba aduna ngamduna hawrikti laimu ado mafam aduta changba ngamdana yamna kanna lauramlaga mafam adutagi mangkhri amaiba adusu laimu aduna safu kanna thomdokhiba aduna tasengnamak chaina phangduna mafam adaida ngahak kunduna khangi madugi matung mahak ado lai khoramba puloi loirabagi tungda imunga changtuna hipthakri asomna tawduna matam ado hawkhri mathangi ayukni khulgi miyam punamak amaiba aduna leiriba yaimegi yumadu da thomjalakli matam adu da amaiba aduna masa ado yamna chokthana chaina phangba magum tholokpa du da mayamna kahigumba kharadi ngarang hinga sida tawkhri haiba khangi ahalamara oza kari tobi khrabage haidu ta hanglakpada amaiba aduna haujikti kari amata lekai asida tawdaroi tawgadabu yaiba haiba amaiba adugi mathau mangamdi ningthina mapung phana pangthokho natrabadi mahaki thawayamu hanjillaktuna lekai asida wana tarakpa yai haujikti aisu chatlaki asomna hairamba aduda miya maduna amaiba aduda khamduna mana ngamjaba mana masing amadi ke senja piduna mahakpu lekai adudagi thindokhi masidagi di amaiba adusu adumak chatkhri asomna tawduna haujikti lekai miya maduna yaimagi mathau mangam punamak amata sithadana pangthokhi asomna tawdagi di lekai khullado mahau sagum ingna chikna nungaina leikhi wari asi matang asida loisinjari wari asi pathok chapa matamda soikilamkiba arana hoi yaurabasu tabiriba punamakna pukjel sauna ngapigani mayambu aroibada amuka hana khurumjari